lamtagi thanil yogadaba numit nini da ngairi kaithel du mina chikna chaina ngamde yausangi firol acha athak leina naba kaithel kanarakliba miyam du machu mamen kya gi jaipur inafi angangi ureirom machu gi tonga phanek macha macha sengau macha macha polakta yan yan du na yoli angang amasu mamada sanapot leina bani ngai tawduna fring fring kaw gai kapli yeng bada kumhai ni amuk sumayang dukan paring mamang duda pejagali plastiki nongmei akapi sanapot kar kaya su thangdok tuna yoli kum amagi yaksang yorak pada ningol oibi kaya su pupning da mathumrang hauna da bahuna de phajaba firol set chaduna masung mamana bilakta tinjaduna nokna nokna singju para chamina ba loi pamnari bani tatho khuji yon pampolak tu da changlai macha chaningi kuchuga chanaba khuji gi machu khanjari aduga khuji yon bi du da tapna hangjare inama khuji asangase jura mata bibiyo kaya oirabano potyon bi du na ta thot pa khombirei ibema lupani phu khaktane ta thot sengau dagi lupani phu putok tuna khuji yon bi adu da pirei khuji du macha nupi chaningi khudang da thonbireni khanjabada kaya da haraujai karamba mamana machabu chagi khuji thoningani adubu laira rabi ta thotna kum amagi yausangi damak machagi damak chagi khuji adu lairi bani macha nupa tondon bagina pechakali nongmai macha du laibire asumna pot laiba loiretuna magi potfam tamna halai ta thotu adubu magi potfam phamina bisingdu amata leiramjai mahaki potfam da lehauba kolam ni mapun ani ahum aduga kobi phul khara duga de anak panam thira ba drain du da tabadu urai chai paiba police karana footpath ta potpham phamba gai chai khai duna chatki badu urai mamita mapi ira chelai nagi bukjal se onthok na supi khreda noina ngamle haiduna khongpak na kauram liba aigi potpham se ima icha gi puksak pujari ba mapham ne aikoigi ithibong da kaubaga chap manai ne asumna pojai singdu lawba yaba amata yaudri adumak potfam du loisilaga mayum maikei pangjari ta thottu khara haithaba lamga oibana yum yobbuda mamle asumna numidangi chakchana thakna loireduna phamungda changnarei chaningdi mangolda phi sari mama ta thotna kaurai ibe machaning thengle lo chango hayeng saro fido ichawarani ne chaning mama da khumjare hoima le chaning su imong da changlakle mama macha moi ahum punna himinari tondon bana mayai thangladuna tondon batapna mama da haire ima hantak yausangi de aige ichega ge kem leroi tro ta thot nokladuna macha nupa da haire icha singi bo kari ge leroi dino imana lere mama ge wadu tabada tondon badu phuk hawgale aduga hanglai ima kai ponu yam yengningi ichegi de yaudro machana harau jabadu ubada ta thotu mamon nukchari ngasai kaithel de gilerak pa bechakari dupi aduga khuji du su puthok-tuna chaning da pirak-tuna hairei imana lairebi oibana mamal yamba amata su isa singi leiba ngamdrido chaning da onchinduna ibema se khuji se ichagini imana kaithel da gilerak pane
Chening tapna mamada hairei. Ima, aigidi leitrusu yabadabo, khoi tondon bagi dang leiraga yaradabo. Machegi khuji du tap muli tondon baduga, mache da onchilaga. Iche, se, ai sibige khuji do. Asi haiduna khuji do, machegi ngauraba khudang du da sizali. Ima, yengudu. Ichegi kuchuna ngaubaga khuji asang baza. Iche da yam pakje. Aisu hayeng pichagari kapkani. Mama macha ahomdo awabagi marumda minok ama nokchari. Chaning chahi kunmathoi da subada ngairibi leisabi machani. Angang oina ulen nangli. Mapa leikidabadagi phi saduna imungi mateng pangli. Maupabusu school da thari. Ingja tapchabi nupi machani chani. Masak matau fajai jinglemi. Ningdu yaiba samduna hena ningthi hali. Maupadi angang khara oiri. Class 4 kabada ngairi. Asumna mama tathot amade maupa su tumthakre. Chaning su tumthagi haiduna tawrakpani. Adubu magi Nokia keypad vibration trak lai. Phone du oi. Tapna hawgalaga mama takhini haiduna chakhumlomda changlaga tapna. Hello, Darius. Harisu tapna hanglai. How? Nangbu tumaba. Chaning su pakhumpirai. Tumtri. Tumge taramane. Ngasidi yam thajadana ningsingbire. Warauna hairakliba Chaningi wadu Harisu khumlai. Ai Chaningbu kauba leitego. Dadagi phone jai. Tahawbadagi nangonda pau phaba ngamdabane. Saw. Nang number sa diary da isil hawbai leiramline. Ai number sisu chamanaba matan thokpane. Nangi se sauriba haidura Chaning. Chaning nokladuna. Sauri ai budi. Ado dadade ibani hektheng nakiba khanai kiba numitai phone wari sabanatana nongmada sulepde ai mangsida aisa kem nangsida bachani dadana Haris tapna hairei duma hainu chani dadana nangbu dama nungsi jani ko ai hayengdi nangbu na balak toine yosangi ado nangi kari leiroge Chaning ikai rap tauna kem leirakano dada aigidi dadana lakpini haido aduna hena raujakre Haris nokladuna khamai adudi dada hayeng soidana lake nang kere leiramuko Chaning su khamai hai leiramki dada soidana lauko asumna phone du thamna kre Chaning su wakhal nungaina tumthakre Haris infal machani mathanta pokpa nupa machani Chaning dagi chahi ama mukti hangani Chaning na kaithel da fi hawbagi langloba jetpada theinaraktuna khangnakibani Asumna ahingdu hawkre nongaduna tathochu kaithel kanaba sem sai Chaning mama da hairei Ima yausang hawradamnina kaithel du kakrano yausang loira phajana oina karo tathochu machada khamlei hoi ngasigidi ima chalurage hayeng dei lepage chak ising thongdo Nachinopa phajana chathoko asi hairaga tathot masa singbu manam nambire Chaning mama gi poje singdu thangat pikre kaithel kanaba khungi waiting setuda gari ngairi tathotu kadomdagi nupa ma kaurai kaurakli badu Gopeni Indon kaithel thokpi dorabro Gopen khungangdugi inakara khunba Chaning bu yam pamjaba nupani sakti haifet hautaba saktani mi khuding na mabu nungside khungangduda mahak buki na chali tathochu khamlai haima Gopen kadom daino nangde Indon je kaithel ngak yorukhi gi thorakpani ne Gopen chukhumai hoi Indon aisu santha do ubani Indon ubasida changjarakpani tathot nokladuna maramu ida ichade nang babungdi ana ai yaudidana Gopen chukhumlai hoi Indon thoidokpa yaude ado Indon khoi Chaning se leisabi phare ne Mamit chumdaba Gopen gi wangangdu tathotna nungsidaduna kakthatli hoi bunga nachan Chaning se nakhoina khare senabiu ko nangsu Indon hek chabe ichagum khanjari bane tanjadu da gari sukhamlari Gopen du hairei Indon gari da kabiro poche ithangkalagi asi hairaga potu thangkalai tathochu gari da kakhatkiduna Gopen da hairei adudi Indon amu chaluki ko Gopen na hoi Indon mabuk ningdana
ꯃꯆꯥꯅꯨꯄꯤ ꯂꯪꯇ꯭ꯔꯤꯛ-ꯂꯪꯕ ꯑꯃ ꯄꯣꯛꯁꯤꯜꯂꯒ ꯏꯆꯟꯒꯨꯝ ꯈꯜꯂꯨꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯣꯄꯦꯟꯗꯨ ꯈꯨꯗꯩ ꯀꯥꯂꯤꯗꯨꯒ ꯈꯨꯟꯒꯤ ꯁꯟꯖꯥꯕꯨꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯗꯨꯅ ꯆꯅꯤꯡ ꯃꯛꯀꯦ ꯁꯦꯝꯖꯔꯤ꯫ ꯃꯤꯡꯁꯦꯜ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯃꯥꯒꯤ ꯐꯤꯁꯥ ꯀꯣꯟꯗꯨꯗ ꯃꯃꯥꯅ ꯂꯩꯔꯛꯄ ꯈꯨꯖꯤꯒꯁꯨ ꯁꯤꯖꯜꯂꯤ꯫ ꯍꯔꯤꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯇꯥꯎꯖꯔꯤ꯫ ꯃꯧꯄꯥ ꯇꯣꯟꯗꯣꯟꯕꯁꯨ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯤ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯊꯥꯗꯣꯏꯗꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯆꯅꯤꯡꯗ ꯈꯪꯍꯜꯂꯛꯏ꯫ ꯅꯪ ꯀꯔꯤꯅꯣ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯗ, ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯖꯒꯦꯗꯅ꯫ ꯆꯅꯤꯡ ꯈꯪꯄ꯭ꯔꯤꯛ ꯈꯪꯉꯤ꯫ ꯑꯁ ꯀꯩꯅꯣꯍꯦ, ꯀꯩꯁꯨ ꯈꯟꯕ ꯅꯠꯇꯦ, ꯑꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯂꯥꯛꯄꯒ ꯈꯪꯍꯧꯗꯦꯅꯦ꯫ ꯊꯥꯗꯣꯏ ꯅꯣꯛꯂꯗꯨꯅ ꯍꯣ ꯈꯪꯉꯣꯏꯌꯦ, ꯃꯣꯟꯗ꯭ꯔꯪ ꯐꯖꯅ ꯇꯧꯋꯦꯕ꯫ ꯑꯗꯣ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯀꯦꯔꯤꯁꯦ? ꯆꯅꯤꯡ ꯏꯀꯥꯏꯔꯞ ꯇꯧꯅ ꯀꯅꯥꯕꯨ ꯂꯥꯛꯇꯣꯔꯤꯒꯦ, ꯁꯨꯝ ꯀꯦꯕꯅꯤꯗ, ꯌꯥꯗ꯭ꯔꯕꯣ? ꯅꯠꯇꯦ, ꯌꯥꯝ ꯊꯤꯔꯕꯣ ꯍꯥꯏꯕ? ꯊꯥꯗꯣꯏ ꯅꯣꯛꯂꯛꯏ꯫ ꯋꯥꯒ ꯌꯥꯝ ꯂꯣꯠꯂꯤꯀꯣ, ꯂꯣꯠꯂꯨ ꯌꯥꯝ ꯐꯖꯔꯦ ꯊꯤꯗꯦ꯫ ꯑꯗꯣ ꯄꯥꯠꯂꯣꯝꯗ ꯀꯣꯏꯊꯣꯛꯂꯨꯁꯦ, ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ, ꯁꯤꯡꯖꯨ ꯕꯣꯔꯥꯁꯨ ꯆꯥꯔꯨꯁꯦ ꯏꯕꯣꯛꯀꯤꯗ꯫ ꯆꯅꯤꯡꯁꯨ ꯈꯨꯝꯃꯛꯏ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯆꯥꯔꯨꯁꯦ꯫ ꯆꯅꯤꯡ ꯍꯔꯤꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨꯗꯤ ꯊꯥꯗꯣꯏꯗ ꯇꯝꯖꯗ꯭ꯔꯤ, ꯏꯀꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯤ꯫ ꯆꯅꯤꯡꯒ ꯊꯥꯗꯣꯏꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯊꯣꯔꯛꯏ ꯏꯕꯣꯛꯀꯤ ꯄꯣꯠꯐꯝꯗ꯫ ꯆꯅꯤꯡꯗꯤ ꯒꯥꯔꯤ ꯑꯃ ꯂꯥꯛꯄ ꯌꯥꯗꯦ, ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯔꯤꯁꯂꯥ ꯍꯥꯏꯗꯨꯅ꯫ ꯐꯣꯟꯁꯨ ꯂꯣꯟꯅ ꯇ꯭ꯔꯥꯏ ꯇꯧꯏ, ꯑꯣꯐ ꯂꯩꯔꯦ꯫ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯖꯔꯦ꯫ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯣꯏꯗꯨꯅ ꯄꯥꯠꯂꯣꯝꯗ ꯂꯥꯛꯏ꯫ ꯏꯆꯤꯛ ꯆꯤꯛꯏ, ꯅꯨꯃꯤꯗꯥꯡꯋꯥꯏ ꯎꯁꯤꯜꯂꯛꯄꯒꯤ꯫ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ꯫ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯆꯅꯦ? ꯁꯤꯡꯖꯨ ꯆꯥꯔꯨꯁꯤꯗꯅ, ꯑꯩ ꯂꯩꯒꯦ ꯍꯥꯏꯕꯕꯨ꯫ ꯊꯥꯗꯣꯏ ꯈꯨꯝꯂꯛꯏ꯫ ꯇꯥ ꯒꯣꯄꯦꯟ, ꯅꯆꯟꯈꯣꯏ ꯆꯥꯖꯔꯛꯇ ꯉꯥꯏꯔꯤꯗ, ꯇꯥꯗ ꯆꯥꯕꯤꯔꯨꯔꯣ, ꯃꯊꯪ ꯆꯥꯃꯤꯟꯅꯁꯦ꯫ ꯒꯣꯄꯦꯟ ꯑꯃꯨꯛꯁꯨ ꯍꯪꯖꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯆꯅꯤꯡꯒꯤꯗꯤ ꯀꯔꯤꯅꯣ ꯑꯝꯇꯗꯤ ꯂꯩꯒꯦꯗꯅ꯫ ꯆꯅꯤꯡ ꯌꯥꯝ ꯍꯩꯅꯗꯅ ꯗꯥꯗꯥ ꯌꯥꯔꯅꯤ, ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯒꯣꯄꯦꯟ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯅꯦ, ꯅꯪꯁꯨ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯈꯟꯖꯔꯛꯄꯁꯦ ꯄꯥꯈꯨꯝ ꯑꯃꯗꯤ ꯄꯥꯝꯕꯅꯤ꯫ ꯈꯨꯟꯁꯤꯗ ꯑꯩꯃꯨꯛ ꯁꯛ ꯐꯖꯕ, ꯄꯩꯁꯥ ꯄꯥꯏꯕ ꯀꯅꯥꯕꯨ ꯂꯩꯒꯦ? ꯅꯪꯁꯨ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯈꯜꯂꯨꯗ꯫ ꯆꯅꯤꯡ ꯋꯥꯗꯨ ꯇꯥꯕꯗ ꯍꯩꯅꯗꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯗꯥꯗꯥ, ꯂꯩꯀꯥꯏ ꯅꯆꯟꯗ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯅꯆꯟꯅꯤ, ꯈꯔ ꯏꯀꯥꯏꯕ ꯈꯪꯕꯤꯌꯨ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯇꯥ ꯈꯔ ꯎꯈ꯭ꯔꯒ ꯇꯥꯗꯒꯤꯁꯨ ꯑꯩꯒꯤꯁꯨ ꯐꯖꯐꯝ ꯂꯩꯇꯦ꯫ ꯒꯣꯄꯦꯟ ꯁꯥꯎꯒꯠꯂꯛꯏ꯫ ꯆꯅꯦ, ꯅꯁꯛ ꯐꯖꯩ ꯃꯇꯤꯛ ꯅꯥꯄꯜ ꯀꯥꯅꯨ꯫ ꯅꯠꯇꯦ, ꯑꯩꯅ ꯅꯪꯕꯨ ꯆꯤꯡꯗꯨꯅ ꯂꯧꯕꯗ ꯈꯨꯡꯒꯪꯁꯤꯗ ꯀꯅꯥꯅꯣ ꯑꯩꯕꯨ ꯊꯤꯡꯒꯗꯕ? ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯑꯃꯇ ꯑꯩꯅ ꯂꯃꯟ ꯈꯨꯝꯗꯅ ꯇꯣꯛꯇꯦ ꯍꯥꯏꯕꯗꯣ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯅ? ꯅꯪ ꯅꯨꯄꯤꯅꯤ, ꯍꯛꯅ ꯅꯥꯄꯜ ꯇꯧꯅꯨ꯫ ꯊꯥꯗꯣꯏꯗꯨ ꯁꯥꯎꯔꯛꯏ꯫ ꯇꯥ ꯒꯣꯄꯦꯟꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯑꯃꯇ ꯌꯥꯎꯗ꯭ꯔꯦ꯫ ꯇꯥꯗꯒꯤ ꯊꯧꯅꯥꯗꯣ ꯅꯁꯨꯡ ꯅꯃꯥꯟꯅꯕꯒ ꯂꯝꯕꯥ ꯄꯥꯕꯗ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯅꯨꯄꯤ ꯃꯆꯥ ꯑꯩꯈꯣꯏꯗ ꯊꯧꯅꯥꯗꯣ ꯃꯇꯥꯡ ꯆꯥꯗꯦ꯫ ꯑꯩꯈꯣꯏ ꯆꯠꯂꯒꯦ, ꯂꯝꯕꯤ ꯊꯥꯗꯣꯛꯑꯣ꯫ ꯒꯣꯄꯦꯟ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯊꯥꯗꯣꯏ, ꯅꯪ ꯍꯩꯄꯥ ꯁꯥꯅꯨꯀꯣ, ꯅꯪ ꯆꯠꯈ꯭ꯔꯣ꯫ ꯉꯁꯤꯗꯤ ꯆꯅꯤꯡꯁꯦ ꯑꯩꯅ ꯄꯨꯔꯅꯤ, ꯃꯥ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯣ, ꯑꯩꯒꯤꯗ ꯊꯝꯂꯨꯔꯒꯦ꯫ ꯒꯣꯄꯦꯟꯅ ꯆꯅꯤꯡꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯕ ꯍꯧꯏ꯫ ꯆꯅꯤꯡꯅ ꯒꯣꯄꯦꯟꯒꯤ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯊꯥꯗꯣꯏꯁꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯒꯣꯄꯦꯟꯅ ꯊꯥꯗꯣꯏꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯕ ꯂꯧꯔꯤ ꯊꯥꯡꯗꯨ ꯎꯠꯂꯒ ꯊꯥꯗꯣꯏꯕꯨ ꯆꯠꯈꯤꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯊꯥꯗꯣꯏ ꯀꯣꯏꯂꯥꯎ ꯂꯥꯎꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯦ꯫ ꯅꯣꯡꯃꯇꯗꯤ ꯃꯈꯣꯏꯅ ꯀꯅꯥꯕꯨꯁꯨ ꯀꯤꯔꯨꯗꯕꯅꯤ ꯃꯌꯨꯝ ꯈꯨꯟꯗꯨꯗ ꯆꯠꯆꯕꯗ꯫ ꯆꯅꯤꯡ ꯁꯥꯎꯅ ꯒꯣꯄꯦꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯊꯥꯗꯣꯛ, ꯗꯥ ꯒꯣꯄꯦꯟ, ꯅꯝꯍꯥꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯂꯧꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯅꯃꯪꯗ ꯐꯥꯎꯃꯪꯂꯨꯅꯨ꯫ ꯒꯣꯄꯦꯟ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯄꯥꯝꯂꯗꯤ ꯄꯥꯝꯂꯦ, ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯅꯪꯒꯤ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯖꯔꯨꯅꯤ? ꯒꯣꯄꯦꯟ ꯊꯥꯗꯣꯏꯗ ꯊꯥꯡ ꯁꯤꯡꯅ ꯆꯅꯤꯡꯕꯨ ꯆꯤꯡꯏ꯫ ꯊꯥꯗꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯗ ꯇꯝꯂꯨꯒꯦ ꯈꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯆꯅꯤꯡ ꯒꯣꯄꯦꯟꯗꯩ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯃꯥꯏꯀꯩ ꯃꯔꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯏ, ꯎꯆꯦꯛ ꯋꯥꯌꯥ ꯎꯄꯥꯜ ꯋꯥꯄꯜ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯒꯣꯄꯦꯟ ꯑꯃꯗꯤ ꯆꯅꯤꯡꯒꯤ ꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯈꯪꯊꯠ ꯊꯠꯆꯜꯂꯛꯏ꯫ ꯒꯣꯄꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯅꯥꯅꯣ? I-20ꯗꯨ ꯐꯠ ꯊꯧꯖꯜꯂꯛꯏ, ꯑꯗꯨꯒ ꯒꯣꯄꯦꯟꯒ ꯆꯅꯤꯡꯒꯤ ꯃꯥꯡꯗ ꯈꯪꯐꯥꯏ ꯐꯩꯖꯤꯜꯂꯛꯂꯒ ꯈꯥꯝꯃꯤ꯫ ꯀꯥꯔꯗꯨꯗꯒꯤ ꯋꯥꯡ ꯆꯥꯎꯔꯕ, ꯌꯦꯡꯕꯗ ꯃꯁꯥ ꯅꯥꯜꯂꯕ ꯅꯨꯄꯥ ꯑꯃ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯆꯅꯤꯡ ꯃꯆꯤꯟꯗꯒꯤ ꯈꯪꯍꯧꯗꯅ ꯀꯧꯈꯤ꯫
Haris Gopen mana pairi batang do Haris da onchilaga na thoi bang ning drabati ai gila mithato nangada no Haris nokladuna hairi Pangal son krabi nupi macha du nangi thauna da pamai ai chaning gi damak hingjaba nu pane siba sungam gi dori bane ai na soire nangi na thoi hingning labade mabu thato Gopen sauna ai na thatok drabade Haris na thadok drabade asi khangbra wahai asi haiduna Gopen gi mathapakta Haris na khongpak na kauthai chaning buna makhut paiduna mangolom de chingsali Gopen long na leimai da tabani hande Gopen du thangdu na Haris tamna thinnaba amuksu lakna rei hei thoiraba Haris na thang pairiba makuttu tap phai aduga manangalom da leitheklaga thangdu leipakta tahali aduga amuksu manangandu da khongpak na kawi Gopen upsilaga tai amuksu hande Gopen phuk haugalai aduga chenchilaga Haris ki makhwangda kolaga illaga u amada yeisali Haris ki mabukduda makhuna suzali chaning na tungdagi manakta taramba chai amana Gopen gi nangal da setharai Gopen phatlai thuklaga chaning da amu onchili chaning maning hanna chali khangawdana Haris na magi license ganduna tungdagi Gopen da namlai nongmai yaurukpadagi Gopen makha chiktuna leptuna leiri Haris da ningda onchinduna chaning gari de kakalo ayumda nang buthilage ima hoi pakhanaramlane chaning tapna gari da kakhatkre Harisu Gopen da paina yenglamlaga gari da kakhatkre kardu mamai leithora aga lambi nakanda tungba isingdu Gopen da phatlauna kapsilamlaga thaukre Gopen saubana luton kare machinda soli phai chaning nang yumda handi halidana nangbu kanana kanbige yenge aigi iti khangane ahibu usittabagi laman soidana khongane nongmata oirabasu nang aigi oigene nangbu kaliba nupadu su hatkane mikup sidagi aina tanjangai habisa khawganu nang asomda na Haris to gari thauna chaningda kamai torino chane chaning khongde mapi de arat palaitana sinthai Haris amuksu hangi kaidorage khomo ai la aside ai se thaba ma chata yadadana chathaurabane sarnaba phone du off takraba gari de charge taroga hojik thanglesin Haris makutuna chaning gi makutta thami chaning warauna kanthori chaning warauna haire nang laklaga engona phone dor chikai gino Haris tapna themlei phone off takibaina haibisibu hojik tani aina hanglise aduga surprise oina namangda liplege tawbani aina lan bangaktane sarnu se dadalale chaning kapladuna haijare da nang laklam drabadi ai ke erangane dan ai gi thawai su kan biraga adumna haibiri kai gino aina laire bilu krabi macha oirubagi moina uchitabane Harisu chaning buthenjelai pharise kem khalanu nangi damak ahilai sidi matungda chekchilo problem leirade call toro wahai du hairaga Haris taning de yengai meeting du chaning hainaram de adoi su thoina khanjin khidrei chaning fatlauna Haris ta hairei dada yumda imaga tondan magana pakhat pana loiramlani khara thujanse Haris su chaning de hairei oi ado tondan bege chapo chu khara lekise arau jenaba ai ima de nang bu sinaram ge phasana kaithel ma chapau dai gelu se pochai leina ba chaning tapna kuirakum chiko Haris kum lai hoi kuira roise Haris gari do mamai sat leiraga amu kaithel ma charom da haigalakle dukan amagi mamang da khamlaga chaning da dhangak pawnama ai chapo sale ke ko Haris car de kumtharaga dukan dagi pot leiri magi car gi mamang da thamba magi phone du call lakpagi nganglai ahanba call du chaning kaisu thawoide ani suba call amuksu lai handak haifet kanagi call no chaning yenglai adubu mikup tuda chaning makhon thoktaba brazili singna makokta tarakpagum thokre phone duda Haris ka kanagumbi amaga kundo hukna bagi photo happy aduga makada thari aigilin toy chaning to fam khangdaba potlum aduna asum nan thaba helakli
Haris achapot leiba loiraga churuk mache ama chinglaga car da kakhlei tapna mamai leiduna car du thauba hawi Haris tapna chaningda kaidora amuk to minna leirade kapanose angaube ai leiside yare thokradi thokre matungda amuk hana thokaloi aina chaning khomde tuminna lei mapi di tab lepte asumna wa machet ama fawba ngangnada ngasai patpa lomdu da phaurai chaning khangai harai gari se khama ai chakrage wangang na achenba gari gi thongdu hangnaba hotnei Haris car du kham khami aduga khanglaw lawi kaidorage namba ngawraba chane chaning haujik tada makhon thokna kablai ai ngawre nakhoi meyam changduna ai se ngawbi oi hale ai se lairi bi oirasu ngasi phau kanakta ta landri he ngai nei ngonda tawbidi se kahino ai sumine asi hairaga chaning du kaptuna laikri Haris tu tapthare karino seng hayo aina kari tawrage chane chaning mapi du taithoklaga kappa khangjilaga haire ai ki khwai dagi thajaba namasu ai buminamle kanano aina thajadu che haro ai khonda sengna nangna luholaga ai ngonda loleba karigino dada linthoi kanaro wahai du da Haris mamai do ngaksang ngangi magi phone lakpado mahaksu ure tapna haire chame ai luhongle adubo ai ki apamba nate ai ngasi su nangi lepi babungi akan beya thangamagi dama ai tangai fadana hongkiban ai bulana logunu chane chening wa haidu da sauri kare heba atu kem nan thaba wanga ai nang butu ko che nupi singsibo nupa na khoina kari oino ge nang ai ki magda mo hana lep kana ngasi heba na michidage chening chat ki ge tawi Haris na tapai chaning gi makhutu asam na patma panduda makhoi ani mukna baya ba muknare Haris tapna hare hare ayumda amuk hana changlara nangi da maglep lage chasilo khadai de no machane chaning wa haiduna he na saugat kre nang na hairaga aina chakada banate nang ai gi lambi thakana ai ima na ngai rabrane ai ngunde yelakano ai chale Haris saujikta da aseng ba masak uthorakle hey nang dumai tawgano nathawai su kanbiraga aina haiba tadriba karigino chaning makhon niktuna haire oh nangi se aigi thawai kanbibagi mamala pamlisa Haris mamai du nalaga haire adinate amte tapthaw se chane ai wase wadu haiba loitungai chaning na matin sisale tukache thoi phumna maktane mainam bane ai kana basu makata na thajabalait ai gi thamoi ba makata na sanake khanbirano Haris mamai dei tindu bakhutu na taithoi aduga paini yam hainadana yenglaga son thangna na hare ho pare chakro amamba sida ai nangi mangda amuk hana lepro ai chalage magi kardu da kakhat kre Haris du chaning turoina ba khongthangda patpandu da asum chali mangum laba thodok singdo mathanda khallaga mamitai mapi arat palaitana sinthai aisa kai ki duna chelaga saom ong nei do thokle to asom dana thadoi do chelaktana pau pumba mama ta thota tamlare ta thotna kappa tabada khungi miyam su ta thot hoida tillare thadoi na thokriba thodok singdo amata chithadana khunja singda tamle khoisauna raba khunja mayam do gopen gi mayum da hauduna lae gopen chu mayum da halaklamre mayam gi asaw budu phathana ba gopen gi mapa chandron haire khunja mayam ai gi wasra mukta tabi phare ai gi jana lan bangak tani haiba ai khangle adubu icha do pakhangne nupi macha dubu pangjabagi sumtho utam kre phare mana nupi macha dubu pusalaklabasu ai loksinjage hojikti kari karam tauri chen chongkra haibasu khangdri wafam sina leikhai taraklaga mayamna lobiba wareto ai su soidana ya jagane khunja mana phare ta chandro angang sing du kodai de leiri bana haibadu thidoklase pakhang leisa haisidi apam pam de dum thokpa mahusane makhoi ni yana jaduna chen chong jaram lebadi ai khoina asaw haitha basu chumloi mayam su chumle haiduna yanari aduba mayam du phana thengla phawba
Gopen hoigi mamang sangoi da punduna lei. Adubu ningol pokpi mama tathote machabu kauduna aduma kapli. Khunja nupi kharana mayum da puruktuna punna leiri. Tathot machabu kauduna kablai. Icha do ipang pangjabine kari su khangjaba natri. Chenbu chenjaram labadi phare phatanung da thoklam labadi aidi mangjare. Imagi bemachaning. Tonton basu machabu koluduna kablari. Nongale khunja pakhang khara chelaktuna tathot oida pau tamlare. Khungi pata asiba nupi ama taure pau du tabaga meyam huptuna patpanda lakle. Tathot su tonton bagalai. Mayam do asiba du laukhatnaba kumthanakre. Mahai irang langi. Asiba du nupini. Tonton badu atekpa khuzi matek singdu patpanda tabadu urei. Madu khullaga chelai. Aduga mamada utladuna tamlari. Ima, tu, khoi chegi khuji ne, loi tekle. We'll be right back.